Private Rehabilitation Center Singi Sunaba Guideline Semdabana Pamdaba Thodok Tholapani Kada Hawkibu Numit Kharani Mamang the Impal West District Manungsanba Wangoi the Hangba Rehabilitation Center Mada Klein Nama Singing over Mona Lake Yamna Lebactivini Lunana Collisions against drug and alcohols Kadana Nungaite Fundoxeri Asiguma Lebactiva Taudos Makatana Toktanaba Manipulinga Hona from to Yahanis Kadagi Siraman Hairi Loina social media ri khungwa saba tunga video footage kar ga memna thamjaram gi myam yeng taminasi ai gi chaji gi maming joy shankar su kawi thambau su kawi adu mokhoina iski mai ban center gi mi jina ani ra ahum rak lai ada aina ai ka sale ke thambanga moi hai moina paisa gi tha phara piu tha phara ga yani en hai ada ngahan nomai jing mi se ayuta lai aina ngasi po aidi yamna chamna moina nisa chaba ji phala ka do wening dana aina hoi na haire aduga moise ayung thing da nungai te na nungdang ni pung tere makhai khang gela pa sai ji da mana chak charing ni da lai aina chak cha khong pijagi ki haire adegi di thoe moise ka do gala ino na haire da aina ena mana bani khongjom degi kaino makulu na amaga adro bisana na amaga na dari moy ahum mama moy ahum se siga tawraga adu sin duga laaga ma je gari manung da injal bada ma ima ai phare na haibda ibungo nang keno tumina chalu kasu lauganu kasu tawroi nang phanabani ima na tawrisi na haibne ba aduga moidi kana gumbangi thawin salama yaureba ma je yumda lening je haninga ma akoi ji ama siraga di karigumba posakra akoi de pamba gumam taweba adu duna ma je hajabi londa moina pesa charga center da puri ne na pubiraga phuga hatpaneba ngahan si thongkai ki phugiba numisu ayuk su phone tawre hujiki robi sana hairiba nupa jida phone tawbada jam phare karimbu tawdre chak chare adegi hidak langthak tawri adu tawri hai adegi hujiki laiba angang ahum jina haire madi akoina senabaji letin chapa bauda porga pui haire pora pur letin chapa da ahingda mathanda phairiba mineba tho ineba aduga moina pora pui haijina moina phubasina chaina jingamda moina pora pubo oileramne aduga ngasigi loi sinaraga nungdang waram pum ahum khare hela pajida hujiki robi sana hairiba khongjom de nu pajina ai bu phone da lo salamo da thambung do ada masado kainon tawre na wangoi doctor pukhale sineba adu di kaino nang harijibu nang ngasai na ina phone tawde di nang karim tawde harga na haiba hujikta tawrokoni haye aduga wangoi da ngamdre rims yauro na rims da puri haye adegi di lambi da phone je tawda laksalo da hai khai phate so ai haide laksalo noi yoksalo laksalo da haire aduga di khoine si yaura kan di ma je sira pukhatpa oileramne doctor jing hairi se sira pukhatpa ne Manipur Student Federation initiative drug use prevention makhaga ngai drug chariba mahiroi degi hogakanda ni basida drug charak basibu khradosu counseling amadi prevention lokhan bidam ka kiba headline number dagi pau obidaktuna khogi ngasi koi rimsta initiative mamala koi singare koi khomsom papan koi tekcham joy shankar haiba misak ama ngarang 24 ki numidangda kofi khaka koi gi rehab center thamira matungda yamna koi gi phuba saiba tawrakanda koi siraga na kasi ung baro da pukhale haiba gi koi kolendi unjai adugo family na MSF headline number da call koi kuna koi rehab center kangu so koi wai khana sare kasena haijani nimdi lengang na koi rehab center hangiba koi gi center hangi singse lengang igingsin mathau tare haibadi kasena rehab hangiba koi gi center singnasu koi gi drug chaiba koi drug user singje karamna loina bigadagi haibase koi gi training phangdabagi mawongda masu urakpagi koi yam chawa mami makak koi phangi koi makutta phubiba adi makhomna phuba degi makutna mathabagda option me khotbagi koi video na koi mayamda khanjage koi remak namjabe loikre kasena abdi atoba matamda koi yengsamdi hugragadi koi gi kunai sida koi rehab center hanggariba koi gi
ꯐꯖꯅ ꯍꯪꯖꯔꯤꯕꯗꯤ ꯍꯦꯛ ꯍꯪꯖꯔꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯌꯥꯝꯅ ꯏꯐꯦꯛ ꯑꯣꯏꯒꯗꯧꯕ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯛꯀꯗꯧꯕ ꯃꯑꯣꯡꯗ ꯎꯔꯛꯀꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯔꯤꯍꯦꯞ ꯁꯦꯟꯇꯔꯁꯤꯕꯨ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯆꯥꯔꯛꯂꯤꯕ ꯃꯌꯥꯝꯁꯨ ꯀꯜꯍꯧꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯔꯤꯍꯦꯞ ꯐꯪꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯄꯥꯅꯤꯁꯃꯦꯟ ꯑꯃ ꯄꯤꯕꯤꯅꯕ ꯑꯩꯈꯣꯏ MSFꯅꯁꯨ ꯑꯩꯈꯣই ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ngasi phongkiba tongan tongan ba manipuri sifong singa masum thokiba thodo wathok singdagi maruobi I pausing khongasaraga manipur top channel gi maikeidigi miyamna thamjigi ahanbada L Rabichandra mihata sina bane haba jackson gi gari miyamna mai thadokre tha sigi haukibu kunga taruki nungalamdai pung ani rom taba matamda rims hospital laikhidraba auksambam Rabichandra say kungani pan apok L ibobi misigi matangda siena bane haba kaksing district ki manung sana leiba yangla makale kai digi haujigna nongrenda farm tawduna leiba longjam jackson allies sanji say kungani pan apok kumar gi gari alto car ma khoishaunaraba miyam na mai thadokhibaga loinana nongpok sanjamam kholen miyam geba wakat mifam ama phangkhre mifam aduru saruk yakhiba Rabichandra gi sagagi mayam oiriba Lauksamam Amarjana Fongdokibada, Maki Manapa Rabichandra si Jackson gi palm the living. Tasiki Kungani to the Kanago Mamio Krana Mapu Purami having a pautai. Adobe Imung Manunga Pau Amata Pira Kidavadilete, Tasiki Kungamari the Jackson Rabichandra Bo, Zen Hospital Pukalabamatuna Rabichandra si Sokari Hospital Pukale Haina Maki Imung Manunga, Pau Piraki. Pau du taban imung manungna Zen Hospital sa lubamatamda asokpadu Khudong thiningai oidre yumda puthaba yaragani haiduna yumda purakhibani adubu lambida Rabichandra na masada akibaga loinana yumda leibigi muhutta phamda jackson ga lairage haina hairakpadagi imung manungna yadana tang kunga mangagi ahing adumadi phamda lekhi adubu maki anabadu lengba thinba tawduna henjilakpadagi jackson Rabibu mayumda thinjilamki Anabi Henjilakpadi imung manung Rabichandra Rims Hospital Pukhatkibane Hospital hek yaubaga doctor gi mekedi anabadu kar series ni haiduna kudata operation tokki laibak thibadagi Rabichandra thasgi kunga taruki nungalamdai pung anirom tabada lekhidabani thaudo aduga mari leinana lamlai police station na case ama lokatuna tang kunga taruki numitsida jackson bu phakibadi leite adubu ngarang numidang waram leikhidrabagi imung manungna Jenims ki mokta thomjilaktuna irang horakpadagi lamlai police na ngasi thaudo aduga mari leinana jackson phadun numit mangani police custody da remand lautakre thaudo asida sienri bamiyoi singi matakta matik chabe action lokatriba fawba JC amadi imung manungna asiba haksang loroi haina fongdorakli Atopa Paomana, ATM machine Fakai na Bohotna Ramamiama Kudakta police na fare. Ngasi nungalamday pung anima khairum tarakpada aduwaida Impal Wheelski Lamjing Bazar Mayada Hinma ATM Butki ATM machine Fakai na Bohotna Ramamioi Impal Wheelski police team amana fare hari. Parabami edudi Longa Koiring digi Sumiren Koireng Apok Giming Ngam Kiren Koireng Kawi hari. Thaudo adugi matangna police tagi phangba paw na hai ngasi nungalamdai pung anima khairom tarakpa duwaida lamjing bazar mayada khinba ATM machine adu phakai na bohonharakpagi tanja aduda ATM booth aduda khinba CCTV camera da alarm lakpadagi Impal West control room da khudata paw pikhi madugi matungina Pasui police station na paw ong pikhibaga loinana ATM machine phakai na bohonarama miyedu mafam adumaktadagi fagat pangamki ATM machine adu phakai dringai da miyedu Pabana Maramoraga, Mu Edudigi Shelamata Pamangam Kidi, Loinana Makataba investigations at Haba Hokres Wadi, Atopapa Mana, Panjobum, Lanazit Award Pirakle, Samita Sahitia Academy, Sadiskana, Toido Hendona Miam Gidamak Shintani over Tabak Tauribus in the Piba, Babu, Zagaziban, Ram Samata, Award 2022, Panjobum, Lanazit Pirakle. Panbayavadi Panjobum Lanazit Mamang the National Award Marifangre, Amasum Panjobum Lanazit Hausi Selin Digital Gi Producer Ayibasingilo, ASL Gi Secretary All Manipur Kidney Transplant Patients Welfare Association AMKTPWA Amadi Langol All is Home Gi Media Advisor Gi Thos Puri Hana Fongdorakli Atopa Paomana Free Training Program Haudokre. Ingelay Paper and Print Private Limited na Manipur gi mafam kya da leptana paper product kya sem sabagi training piduna lakpi ki manungsana Ingelay Paper and Private Limited na
Ningol Club Samnaduna 3 days free training program on manufacturing on paper products habi hiram ngasidagi numit humni sathagadaba training program ngasidagi Hairok Higher Secondary School la hodokre ngasigi training program hodokpigi thoramadura thoksom nimai principal Hairok Higher Secondary School na chief guest Ningol Club ki president Sophia Khudong bamna president amadi Ingele Paper Prince and Private Limited ki founder and MD Ronald Elangbam Hizam Priyo Kumar President Kadamadi Laurembam Ranjit General Manager Ingele Paper and Print Private Limited na guest of honor oina mathangsin na thoramadu de suryaki Ingele Paper and Print Private Limited ki staff singna training humpurom da makhal kya gi paper product kya mamutana takpi tambi khi hainasu pausna makhatana phongdurakli makasa tharak poina tu papawmana laingak na thaugi mamal hengat pana Mama oibisingda hakthingna ot naibidi em sakhi ngasi all Manipur nupi marumna sinduna Imphal gi Kaisampat Lairembi community hall thaw amadi posai tangmagi bek protest khongjang satakre Manipur gi tuan kendra singi nupi marup ki area committee kayadagi lakpa nupi lusingbi songarom na saruk yakiba protest khongjang duda nupi marup sigi state ki lusingbi president Maisnam ongbi sakhi secretary L Sumati Bala Hanigi President S Sorojini Amadi District ki Lusing Bising Kakta Natana Handak Pangtoki ba Assembly election na Kaksing Kendra Mikal Thena ki bi Y Roma di bisu wanganki Khongjang aduda M Sakhi Devi na haiki bada Bharat Sarkarna petroleum thaugi mamal ka hene hengat ki basina Manipur da leiriba miyam gi maraktagi khwaidigi hakthengna wari nangliba masum ot naibidi basi mama oibisingdani Maramadana all Manipur nupi marup na ngasi thaugi mamal atia pak na wangkhalagli basi hanthadaba yaroi haiduna protest asi sathabani thaugi mamal tanghanba hotna ba haibisi lenga adugi khutalai thauda tax yamna lobuna thaugi mamal tanghalibani Bharat ki surinom liba miyamna pothok mayam asi masa ki tanate adubu zati gi lan adu lenga pairiba makhoina miyam gi yengdana naronde Haina Toktuna Lady, Maramaduna Equinu Pising Hen, Awa Ting Navana, Masigi Mekta protest struggle Sangbatai, Hanmanaidana Ting Navatai, Lengak, Mapan, Masum Sai, Haidunasu, Equi Tumina, Lefam Tokte, CSO Punamak Tolak do not Haugi Mamal Hengat Pigi Kongzang Sangshiminasi, CMO Natan Madavi, Mamaoibi, Equina, Sitabatoduna Yauki, Adubu Tau Tankat Pigi problem Sita de Tumina, Labugum Tauri, Maduta Bigano, Nupi Marupti, Levakitamak Lazavani, Levaki Miam no war of Matam Suntok to Lakni Benaki. Mipa Madura Sarugaki be all Manipur Nupi Maruki Secretary, Lailenzam, Sumati Balana Fundura Kibada, Anabusakara Hexiam Kibanumitegi Posagi Mamal. Hana lerama sangdagi tangkai hengatuna miyamda kahena awaba mayokna hale petrol amasum diesel gi mamal hengalakpa sina maram oiraga nongmada sangdaba yadraba posai singi mamal su hengalakpani haina palli makhasa tharakpoina to papaman all Assam Manipur Youth Association section wa thamnakli Assam na khundariba Manipur singi yengduna Assam lenga na athuba matamna Manipur Autonomous Council pidrabadi mamangna amukta udriba mawna makhal makha kyagi khongjang sangsilagani haina all Assam Manipur Youth Association section wa thamkhre ngasi Assam gi Silchar da leiba association sigi head office ta pangtukiba pawgi mifama association sigi chief advisor Khetremem Kundal na hakibada matam khragi mamangna Assam gi chief minister Himanta Biswa Sarmana Assam da khundariba Manipur singi political autonomy asi satna halagani haina thajaba pikhrabasu ngasi phawba thabakto onthokpidana lairakhiba sina maram oiraga Manipur gi CM yaudura amadi Assam da lariba Manipuri singi organization amadi miyoi khudingna saruk yaduna mifam ama pangtholagani masida Assam da lariba miyoi khudingna saruk yaduna aikhoina thengnariba awaba singasi miyam pumbada khanganana batanja si manghaloi Manipur da lariba CSO singamadi organization amadi miyoi khudingnasu support tawbiyo haiki ngasigi pawgi mifamadura association asigi acting president Rabi Laishram working president Roman Luwang senior most vice president Anil Khongdram advisor in charge Rajesh Haudama working general secretary Nongpo Nganba junior vice president David Khumana singba saruk yaki hainasu paus na phongdorakli Makasa tharakpoina topa maruiba pawkhrana agri loisangna urea har singnabagi transporter khananaba e tender tawduna transporter amada har singmagi thabak sathanduna leire
Manipur Lengaki Agriculture Department say Khuding Oina, Lamdam Siki Lomi Singda, Loud the sign of Urea Har Marang kind of Fangan the Bigi. What talk to no lady? Handak say you oina si agriculture Luisang Hona Bimatung ina, E tender Tauduna, Matiksawa, Har Singnaba, Transporter Kalaga, Har Singwiki Tabak Satakadabadu, Hausu Pow Tabak Oina Pangtopangam than a lady, Saras the Atopa, Transporter Amabo, Hausu Har Singnavigi Tabak Sataduna lady Harry, Pauxishna Panga Pow Bimatung ina di, Agriculture Department Gimakada Assistance. Fertilizer Officer AFO ama thamduna sei khudingi Mars thagi manungna E tender tauduna har singnaba transporter khanduna urea har singmagi thaba asi Brahmapur Valley Fertilizer Limited Upper Assam namruftagi har singsilakgi thaba asi kadavani adobo handak sei gi oina agri loisangna har singsilaknabagi transporter khanabagi E tender hauju pawba pangthopangamdana leire hairi sera sida ship transport coaching mairo Sangakpam Bazar Manipur Hairi Basina Transporter Oiduna Urea Harsing Bagi Tabasi Hauzik Sataduna Lady Hari Paus and High E tender Tauduna Harsing Naba Transporter Sing Agri Loishana Pangtok Tana Layga Matokram Atopa Transporter Amabo Hauzik Har Sing Shinbagi Tabak Taholibasi Angakpam Oide Hari Amaramda Hauzik Brahmapur Valley Fertilizer Limited Upper Assam Namruptagi Train Ziribam Powered Urea Har Bag 1.5 rom singshila kre habigi paw fangi bag 1.5 asi urea bag oina puthok bag lak amaga lising kunga mangar moigani hairiba urea sing asi jiribam train station dagi amu truck gari singna imphal tamna singshila padasu maram sadana truck driver amamam dagi salan sabigi sanphamni haiduna gari amamam lupa songwan niam lana lobigi thabak sathare hairi Hauzik Lampel Lady Agriculture Department gi har godown asida urea har matik sana paiduna leire hari adubo lamdam sigi lomi singdadi urea har matam sana phanganbigi thabakti paikhatana leire hainasu pausna palakli makasa tharak poina to paw mana kangpokpi town da leiba miyamna mayai kaba nisa maru phangna muthanaba ware dokre Kangpokpi district headquarter da leiba miyamna mayai kaba nisa sing mapung phana muthanaba war on draki khongjang akan mamongda Sanctionaba Kangpokpi town the labor miamna warip lokre hari. Hiramasugi matana press na poma pogi matung in the ngarang Kangpokpi town committee KTC Kangpokpi Women's Welfare Organization KWWO amadi Kangpokpi Youth Union na Southern Hills Autonomous District Council Kangpokpi gi mateng lauduna pangtokiba apun bagi mifamamada hairi warip basi laukibani hari. Ngarang pangtokiba miam gyoeba mifamaduna Kangpokpi da mayai kaba Nisa Sijinaba Masum Yuan Bigi Sang Hengalak Pasina Tungda Hawalak Naha Singi Punsida Soalapa Yabi Akibalay Maramaduna Town Sidigi May Kab Nisa Sing Mapung Pana Mutakangam Nava Nisa Saba Masum Yuan Muasing Kandopa Horagan Hari Hiramasiki Matana Kangpokpi Town Committee na Customer Logi Makada Nisa Saba Masum Yuan Muasing Karikaram Serak Pigagi Habigi Matanga Sana Kanon Amasima the Suyanaki Kangpokpi Town Manung the Labor Mayai Kaba Chinjak Sizinaba Mui Singi, Imung Manuna, Nisa Sizinaba Mui Sing to Rehabilitation Center Sinda, Tama Gibanuna Tangadavani, Heidi Wapamasi Tabu in a Pangtok to Rabinimiam, Matic Sabi Exon of Kani, Loinana, Yogi Bender Sing, Lakshin Bigitabak Asi, KWW Oamasum, KY the Sinaba Hanasu, Mipa Maduna Amata Oina, Yanaki Heidi, Nakalamaramna, Kangpokpi Town, Manning Tango Sarupta, Asian Highway. Bypass Sengwanaba NSIDCL ga formal oina yana kraba matung madugidama forest amasum lokfam sing lokshinduna alignment taw hokrabani hairiba thaba asi paikhatpada khul khrana ayat papirakpadigi makasa thakidre Kangpokpi town gi bypass road mari lenaba thabak thoramda ayat papirakpu khudima Kangpokpi town da leriba miyam gi yeknabani haina lawgani loinana hairiba thaba asi makasa thanaba NSIDCL da khanganba haina sumi phamaduna warep lokhi su haidi atopa paw manamo Poiler Khongjin High School da oza kuntra laigadabada oza taragumdai khaktana mai tambidi awat oza thabir au haina mahiru emadi babam passing walker khongjang satakre Manipur Legaki Mahiloi Sangama Oina Impal East ke Andro Kendra da Leriba Poiler Khongjin High School asi Hauzik Oza Yauna Ate School gi infrastructure kya award pana pik thalle haiduna Mahiroi Singamasu Mahiroi Singi Mama Mapa Sing School Camp ta Walker Khongjang Sangsingkre
लोइनना मणिपुर लेंगाकी एजुकेशन मिनिस्टर अमदी मरी लेनबा अथॉरिटीना अथुबुदा येंगसिनबिदुना ओजा यावना अवाट अपासिंग मेंसिनबियु हाइना लेंगाकी पुनिंग सिंगसिलाक्ली वाकत खोंगसद अदुदा सरुक याखिबा माहिरोय अमना फोंगदोखिबदा स्कूल असिदा हौजिक माहिरोय मसिंग यामना लै अदुबु स्कूल असिगी लेफम थोप ओजा कुंथ्रा रोम लैगदबदा सुपनतगी ओजा तरागोमदै खक्तना ताकपि तंबिरी प्राइमरी ओजा हिंदी साइंस अमसुम आर्ट्स की ओजा वातुना लैबना मै मसिंग तंबदा खुदोंग सादबा क्या मयुनरे मरम मदुना मणिपुर लेंगाकी मरी लेनबा अथॉरिटी सिंगना अथुबदा अवाट ओजा सिंग असि मेंशन बियु हाकि माहिरोय सिंगी मामा मापा सिंगी म्यूट सिंदुना मोट सिंदुना मियोय अमना हाकिबदा मणिपुर लेंगाकी महिलोय सिंग अमा ओइबना माहिरोय सिंगदा लेमना लाइरिक यूनिफॉर्म न सिंगबा पीबना इमुंग मनुंगी सेल तुंगी फिबमना खरादंग ओइरबसु कोमगदरा हाइदुना लेंगाकी महिलोय सिंग असिदा आंगांग सिंग महि तमहनबनी हाना कोविड-19 पैंडेमिक ने सही अनिरोम सुलरिक तमखिद्रे क्लास 1 की क्लास 10 फाव लेबे महिरोय सिंग असिदा लेफम थोप ओजा कुंथ्रा रोम लैगदबदा हौजी हौजी हेडमास्टर यारोग ओजा तरागा मरी खक्तमक लैदि हौजिक महिरोय सिंग असिदा साइंस ग्रेजुएट की ओजा मरी आर्ट्स ग्रेजुएट की ओजानी हिंदी ग्रेजुएट की ओजामा प्राइमरी ओजानी पानमदी ग्रेड 4 अमा यारोग पुन स्टाफ तरागा तरुक खक्तना सलाइदुना लैदि लेफम थोप क्लास लैते अदुगा हिंदी ग्रेजुएट की ओजा अमा लैबदुसु सयेनिगी ममांगदा ट्रेनिंग सत्किबदगी अमुक हलखिद्रे प्राइमरी ओजा अमना अमलगामदा हौजिक लैदि हाइरि अदुगी सुमथक्ता महिरोय सिंग असिदा इसिंग अमदी अतै हिरम कयादा खुदोंग सादबा क्या मयुनदुना लैदि मरम मदुना मणिपुर लेंगाकी एजुकेशन मिनिस्टर यावना मरी लेनबा अथॉरिटीना अथुबदा महिरोय सिंग असिदा लाक्पिदुना अवाट अपासिंग असी येंगसिनबियु हाइकि पनबा याबदी महिरोय सिंग असिदा लेंगाकी स्कूल फकरहनसि मिशन की मखादा कुमजा इंग्लिश इंगनिगा कुनगा की जून कुनगा मापनदा सर्वे लाखिबदा पका फेंसिंग तौबिनबा अवाट प ओजासिंग थाबिरंगनबा मदि अतै अवाट अपासिंग मेंसिनबिनबा हाइजकिबसु लेख्रे अदुमा पुंगसि फावबा थबकतो ओनथोकपदि लैत्रि हाइनसु पाउसना फोंदोरक्ली मखासा थरकपोइना ngasi state si goiriba covid-19 update मैम तेंतकना थमजरमगे ngasi goiriba positivity rate si मैम 1.4% ने हाइबदि ngasi नौना मियोय अहुम नौना covid-19 ना positive ओइबा थेंगनरखरे अदुगा पुना मियोय सनिगा सुपनगी तरेना नौना covid test तोकी हाइरि ngasi अदुगा ngasi covid-19 ना लैखिदबगी report अमता लाक्ते अदुगा ngasi नौना covid-19 ना positive ओइबा थेंगनरखरबा मियोय अहुम मसिना इम्फाल ईस्ट अमसुम इम्फाल वेस्ट की अममम अदुगा अमना उरकुलदगिने पुनमी अहोम ngasi नौना covid-19 ना positive ओइखिबना हाइनसु रिपोर्ट तौरी मखासा थरक पोइना तो पाव मन हिंगबरा असौबा अवाबा मयुनुदुना लैदिबा लोल मये सनहनबगी खोंजंगदा असौबा थौदांग लौखिबि मंगलेमबिदा वा माना थेंगमांख्रे वाखुलुन मानबा अपुन मलुप वा मखंगले पाक ngasi कोंगपाल खैदेम लैकाइदा लैबा मतम अमदा लोल मये सनहनबदा असौबा थौदांग लौरंबि युमनाम मंगलेमबि सै निफुगु हमदोइदे हिंगबदा संगबा पोलम क्यागा लोइनना सेलगी थेंगमांख्रे पिख्रे वामना थदोरप सिरोलमदा लुब असिना परिंग नाइना सथदुना लाक्पगी मनुंगसना लमदम असिदा लैरिबा अवाब तारबि हिंगबगी लंबिदा मिमानद्रबा मियोय क्यादा लेप्तना मतिंग पांगबगी सरुअम ओइना लुब असिना ngasi युमनाम मंगलेमबि मपुरेबा वाइ सुमोरजना लैरिबा युमदा सत्तुना तेंगबांग सिंगदु खुसिनखि युमनाम मंगलेमबि से हौजी हौजी फिबम सोकना नादुना सुबनो मंगामद्रबा फिबम अमदे हिंगलिबि सोशल एक्टिविस्ट अमने माकना कलिंगैदा लमदमसिगी लोल मयेक सननबा होनबगी संगसिनखिबा खोंजंगदा असोबो थौदांग लौदुना लैबाकी ओइना ngamjaba खरदंग काथोक्तुना लाखिबने हिंगनबा होनबदा माकी युम इंखोल फाव लैतबदगी मीगी युमदा संजफम लौदुना अपिकपा मचानुपि अमगा मपुरोइबगा मखोय अहुम वाना पुंसि लेली हाइनसु मखाताना फोंदोरक्ली